Manipur lengang ngasi ayuk patam khara covid laina laisat ka mari lainana thamlakhiba curfew hangkhibada lamdam masida leiba miyamna nongmuda sangraba yadaba polam sing leiba lakpana krikri inaki kaithel amadi dukal singda pot leiba lakpa miyoi singna pik thanaki oil pump kya dasu ayu angan badagi hauraga kiu sangna lepnaki yamlaba miyam adu police amadi atopa lanai organization singna kana honajarabasu covid 19 laina laisat asi ngakthoknaba amatta ngairba pambai oiriba social distancing gi sanna kanglon pumba thwaiki ngasi khangawdana manipur sarkar gi karamba policy gi makhadano asuk changna numit 15 ni barja jubu cholonduna thamuraga ngasi na open doktoktuna covid 19 na se loi mipung khudimak na hallo hairibra leiriba sarkar sigi thorang se yamna laibak thi aduna masimak asuk changna prajabu aikoi awaba pirubaga chapmanai na ngasi dagi hangdokpa taragadi yare na chadibai pibiraga praja singjamta na hallaroi sarkarna ngasi aikoi asugumba thorang lokhatle kanamta nararoi na lokthokpi yarga lokthokpiro hojik Pibam Sidati, Prajabu Shep Tauribra, Prajabu Hat Kaden Ladybra, Mia Prajabu Koktoga, Police the Poli Bacina, Karamba Mongo, Karamba misunderstanding no Hibase, Equi Sendopiu, Natabatargadi, Prajabu Tocher Tawagi, Praza the Piriba Awabase, Kanana Maduki responsibility, Wagadori no Hibase, I must see Tamjaningi. Impan deliver missing the Hingon Koi, the vegetable, Simapan, the book of the lay. At the lay, I never know. Relaxation, Hapta, every 2 days. 2-3 hours khakta kai thokpiramadi ngasi tawribudo sasi taroeba areiba mi su ware ayonu hileitre ngasi thoiba thodo human crisis ni mase pung taruk ni trama thoi leiba phanghodre din omselak pase ai bazar da pung mangam khairi au kan sida pojom bi budi leiba lakwa ngakta ngai reba kadai physical distancing a upai lei ponte masi thok na ba every 2 days hapta amda ahum lakto pung ahum do so 6 to 9 si physical distancing da khoi tawje ge ba red cross volunteer me east west puthoga individual ngasi sidi tawba ngammaroeba isingi chawtong no pathara eba bi memse aduna asukwan honareba lockdown toraga physical distancing edong asigi pura prop chat level dar akogi laka sidagi thongla pol leiba topi bichiri na singna buvidami wa gari maza sing ase atoba heavy vehicle toraga pol leiba tholakpa yade isana carry bag ama paraga khongna mask hand glove upaga zongi mi amakal thongla pol lobi hoibani machinga na satpina wa magi sonalai bichiri na sing Easter Sunday amadi chara wurmarina Manipur lengang ngasi ayu pung taruk tagi hauraga pung 13 curfew komthokkiba asida lamdam asida leiriba miyamna yumdagi mapan tholaktuna pot chai kya ama covid 19 gi oiba chana kalon chin thugaraga pot leina kiba thingnaki phibam asida Manipur lengang na pakaliba thabak thoram sing haibadi numit 13 hena covid leina Laichat asi thingna haiduna lockdown thamjangiba asi wahan thok leitre flop chale joker tar have wapom Manipur miyam na thamlagi nakalamromda Manipur linga ki asigumba thabak thom sing asi makhata na sathagba leirabadi lockdown asi hangdokpi Manipur miyambu free oina chatpal yan biu have wapom sini camera person pibo galoina podam jariba bakta tawbam big news Impal